ꯑꯗꯨꯃꯥꯏꯅ ꯏꯟꯁꯥꯡ ꯁꯦꯝꯅꯕ ꯅꯨꯄꯥꯁꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯆꯪꯁꯤꯜꯂꯒ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯊꯔꯛꯂꯦ꯫ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪꯅꯤꯅ ꯍꯣꯇꯦꯜꯗ ꯆꯥꯔꯨꯁꯤꯔꯥ? ꯊꯕꯛꯁꯦ ꯉꯁꯥꯏꯗꯩ ꯆꯠꯀꯦꯁꯨ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯊꯟꯗ ꯊꯅꯝꯕꯗꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯫ 이바니수 이마 레이트링에 ngakoy thoba yaidana. Pakhang oirigaidasu net fasana chalaktre. Thaba ama natraga amagi maramgi chatpa natana. Thawaina date ni kaina chatpado chalaktre. Tamna insang semdaba pisalai. Kaisu kaidada imasu ngantan halaktoi sibo adum chatki haide. As yam taning mamale. Ibani khak leibasida khitang kenase khandabra khangde. Aina hayaningisina Dada chatpi khrano itomta leiba nungaite kaina hairakpaduni. Haurabra wari ama sanarasu khitang karani haudradi chaba tumdedo adai phibamde yam male. Sum haibanida mamona marol ama khangla ngamdre mama tomda thadu ina asomgiso. Saba kyam loisile haige kyam chawna sarino aidi khangde. Ayamba sarukti loira male ahanbagi gari laknaba sel khara yamna thadadaba yaroi. Aduna kayam thadadeba bank ani ahumdagi thagani punna 1 crore thagadabani yamna su chelukino garido chatradi kutkani ko hoi madam bo nanai madam na haiba loi tawsage aina haise aseng baisune atopa dealer amasu leibanina ekhoida khak chatkani dudi yaroidana aduna amani khak kanna try tawraga poto chatpra satabra khara yimkhu Aiso dumaina budi khalle ado nangsu thaba karam kande chat ke habano kyam kuina lepadu nungairoi hana deisu adum thabak chathorak panina nangna su yumda sum leisin mado hainaroi ada ibani putna chatminaradi ikaibasu khara phadong male aisu mai thaba sabewani laknarakpa mayamdo hide ikairi pone aidi tangai fadra kanda chatke nangna dum chatkho matam khrandi ensang du semjilao chaklam bahura abani Chakla me hairak paduda jursu khatang lepkhre ensang sembada mai onsinki asumna matam khara hauzinkhre tha phabagi chakau beloira bato tamna su thabok maphamda hapta amada anirak ahumlakti chatli magi pabung chana ayamba thabak si yengsinbani adubu amokmo masu maru oirakpana chattaba yaramde Jorsu two-wheeler gi showroom saba loirakpagi thabak kanna chinbani aduna somda haidorakpa pakna sangdre tamnana thabak mafamda magi cabin da famlinge nupa ama khak changlei thongzilagi amta sangjarake thazilake haiba wahai ama hairakta nupa sina chairman unaba satchangak pasida kanana thazilakpano khitangdi saungningi adubo asawbadi ulamde yani changbiro Hek changakpaga famna bahai phambiyo kay tana se habano bikina kumala khibra pabung chadi ngasigi laktri khara thenga kani kay tana gadaba kay yobirabano aingonda dum haibiyo somse kana wahang duda kitangdi mihul kangi aigi office da laklaga aibo kana no hangisibo somna hainingi bawado adum haibiyo ne Kumar la akando ilaksarage wari ama tanagadaba maga manatadi nungai dawsu mandre kay matangino engonda sum haibiramone aiga magi yam chane yarni ai kona laage nangsida kanage yaba yawraga thazilai nasada mi amada kari wahi haigani kamaina wari sagani su phasana khangdaba male aigi rumsida kanan thagalai tamna su khara sangatuna hangmani nupa siso hagulai sauri banupi duda Nongmal age aduga somna ibusu yamna munna khangakani yamna munna khangba misa amasu oirakani mayamgi usin oikraba I mari amagi ini hairamlaga kaya sawbu lamda thokre tamna su sorma pi holaga thokibarom deng hawi kanna muksu lawi kanale staff ama hatho atu changi madam gi nahan khega manadaba khonjel duda madam kai tamna gi asawbu staff tu do onsinkre Mathong maram khangdaba kanano kaino su khangdaba mi amana ayunagi haraga noi nekta thazalai se kaino Madam security na thazalak poirangani aikhoi khangaudre Security na thazalai na ai sa nongmai na kapak halamasu noi engaga dum leidori bra
ꯑꯃꯅ ꯑꯃꯒꯤ ꯃꯊꯧꯅꯦꯅ ꯁꯨꯝ ꯂꯧꯇꯥꯟꯅꯔꯒ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯊꯕꯛ ꯂꯥꯛꯀꯅꯣꯌꯣ ꯅꯁꯥꯅ ꯅꯁꯥ ꯑꯗꯨꯛ ꯌꯥꯝ ꯆꯦꯛꯁꯤꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯁꯣꯏꯗ꯭ꯔ ꯂꯣꯏꯔꯦ ꯑꯩ ꯏꯁꯥꯒꯤ ꯊꯕꯛꯇꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯍꯥꯏꯒꯦ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯃꯇꯨꯡ ꯃꯅꯥꯎ ꯁꯨꯝꯕ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯊꯦꯡꯅꯍꯜꯂꯛꯀꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯇꯤꯝꯋꯥꯔꯛꯅꯤꯀꯣ ꯍꯣꯏ ꯃꯦꯗꯥꯝ ꯑꯩ ꯈꯔ ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯐꯇꯨꯁꯨ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯃꯇꯣꯝꯇ ꯏꯁꯥꯎ ꯁꯥꯎꯔꯒ ꯑꯁꯨꯛ ꯌꯥꯝ ꯃꯤ ꯎꯁꯤꯠꯇꯕ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯐꯖꯅ ꯇꯥꯛꯅꯤꯡꯗꯕ ꯑꯗꯨꯒ ꯏ ꯃꯔꯤꯗꯣ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯅꯨꯃꯤꯠꯇꯣ ꯀꯨꯃꯥꯔ ꯊꯕꯛ ꯃꯐꯝꯂꯣꯝꯗ ꯂꯥꯛꯑꯝꯗꯦ ꯃꯥꯒꯤꯁꯨ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯣꯛꯂꯝꯗꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯀꯨꯃꯥꯔ ꯌꯥꯏꯃꯒ ꯀꯟꯅ ꯂꯥꯎꯊꯠꯅꯔꯝꯃꯤ ꯌꯥꯏꯃꯒꯤ ꯃꯌꯨꯝꯗꯅꯤ ꯏꯃꯨꯡꯗꯅꯤ ꯀꯨꯃꯥꯔꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨ ꯀꯤꯕ ꯄꯣꯛꯇ꯭ꯔꯦ ꯌꯥꯏꯃ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯅꯪꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯍꯥꯞꯇꯨꯅ ꯅꯪꯅ ꯁꯥꯟꯅꯕꯅꯤ ꯅꯪꯅ ꯌꯦꯠꯇ ꯆꯠꯂꯨ ꯑꯩ ꯆꯠꯂꯤ ꯅꯪꯅ ꯑꯣꯏꯗ ꯆꯠꯂꯨ ꯑꯩ ꯆꯠꯂꯤ ꯑꯩꯁꯨ ꯏꯁꯥꯇꯕꯨ ꯐꯠꯇꯕ ꯑꯣꯏꯗ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯈꯥꯗ ꯍꯤꯡꯂꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯔꯒꯦ ꯈꯜꯂꯦ ꯅꯪꯅ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯔꯛꯑꯣ ꯑꯗꯨ ꯑꯩ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯒꯦ ꯌꯥꯏꯃꯅ ꯑꯣ ꯅꯪ ꯄꯨꯝꯅꯃꯛ ꯅꯁꯥꯅ ꯌꯥꯖꯔꯒꯦ ꯁꯤꯔꯣ ꯃꯤꯁꯇꯔ ꯀꯨꯃꯥꯔ ꯌꯥꯖꯔꯒꯦ ꯅꯠꯇꯦ ꯌꯥꯖꯔꯦ ꯑꯩ ꯏꯁꯥꯅ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯨꯅꯤ ꯑꯩꯒꯤ ꯑꯔꯥꯟꯕꯗꯣ ꯏꯁꯥꯅ ꯌꯥꯖꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯣ ꯃꯤꯁꯛꯇꯣ ꯅꯪꯅ ꯍꯥꯠꯄꯅꯤ ꯁꯤꯔꯣ ꯃꯥꯅꯤ ꯑꯩꯅ ꯍꯥꯠꯄꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯦ ꯃꯈꯥ ꯇꯥꯅ ꯑꯩꯕꯨ ꯅꯪꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯅꯕ ꯁꯤꯜꯂꯛꯀꯅꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯀꯨꯃꯥꯔ ꯅꯪꯒꯤ ꯅꯔꯥꯜꯁꯤ ꯃꯤꯁꯛꯇꯣ ꯈꯛ ꯍꯥꯠꯄꯒꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯕ ꯉꯝꯗꯦ ꯀꯨꯃꯥꯔ ꯁꯣꯔ ꯑꯃꯨꯛꯇꯪ ꯐꯨꯏꯅ ꯍꯣꯜꯂꯨꯏ ꯌꯥꯏꯃꯅ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯥꯕꯨ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯅꯁꯨ ꯂꯥꯜꯂꯨꯕꯅ ꯆꯦꯟꯕ ꯌꯥꯔꯣꯏꯁꯨ ꯈꯪꯂꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯃꯤꯀꯤ ꯊꯤꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯜꯂꯛꯏ ꯌꯥꯏꯃ ꯑꯩ ꯃꯥ ꯌꯥꯝ ꯊꯤꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯩꯕꯨ ꯄꯅꯤꯁꯃꯦꯟ ꯄꯤꯔꯛꯄꯗ ꯑꯌꯥꯡꯕ ꯆꯩꯔꯥꯛꯇꯨꯃꯁꯨ ꯐꯪꯉꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯐꯠꯇꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯐꯠꯇꯕ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯒ ꯑꯩ ꯐꯠꯇꯕ ꯃꯤ ꯑꯣꯏꯗꯨꯅ ꯂꯥꯛꯏ ꯑꯩꯅ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯋꯥꯍꯜꯂꯨꯔꯦ ꯑꯩꯅ ꯑꯩ ꯂꯥꯟꯗꯦ ꯁꯨꯛꯂꯥꯟ ꯂꯥꯟꯗꯦ ꯈꯜꯂꯣꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯤꯅ ꯍꯪꯒꯣꯏꯔꯕꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯔꯣꯏ ꯑꯩ ꯌꯧꯔꯦ ꯍꯥꯏꯔꯒ ꯊꯣꯔꯛꯂꯦ ꯃꯈꯣꯡ ꯂꯦꯞꯇ ꯆꯠꯅ ꯆꯠꯅ ꯃꯥꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯀꯤꯁꯣꯔꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯀꯤꯁꯣꯔꯅ ꯏꯇꯥꯎꯕꯤ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯔꯛꯂꯦ ꯑꯩ ꯁꯤꯃꯗꯤ ꯅꯉꯣꯟꯗ ꯇꯥꯛꯂꯝꯒꯦꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯀꯅꯥꯝꯇꯗ ꯇꯥꯛꯊꯣꯛꯂꯝꯗꯕꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯁꯥꯒꯤ ꯏꯔꯥꯜꯁꯦ ꯃꯤꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯅ ꯐꯥꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯏꯁꯥꯅ ꯏꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯖꯔꯨꯕꯅ ꯑꯩ ꯐꯔꯅꯤ ꯈꯜꯂꯦ ꯐꯔꯦ ꯅꯪꯅꯕꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯏꯇꯥꯎꯒꯤ ꯋꯥꯈꯜꯗꯣ ꯑꯩ ꯌꯦꯠꯂꯣꯏ ꯑꯗꯨꯕꯨ ꯊꯧꯗꯣꯛꯇꯨꯗ ꯅꯪ ꯂꯥꯟꯗꯦ ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯗꯣꯛꯅꯕ ꯑꯩ ꯀꯟꯅ ꯑꯐꯕ ꯂꯣꯌꯔ ꯑꯃ ꯇꯥꯟꯅꯔꯒ ꯍꯣꯠꯅꯔꯛꯀꯦ ꯄꯨꯝꯅꯃꯛ ꯅꯥꯈꯩ ꯁꯦꯡꯕ ꯁꯤꯅ ꯄꯥꯝꯃꯦ ꯑꯩ ꯁꯤꯅ ꯐꯔꯦ ꯈꯜꯂꯦ ꯑꯩ ꯅꯨꯄꯤꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ ꯐꯔꯦ ꯇꯞꯅ ꯈꯪꯖꯔꯛꯁꯅꯨ ꯏꯇꯥꯎꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯌꯥꯅꯤꯡꯉꯤ ꯏꯇꯥꯎꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯑꯩꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯛꯀꯅꯤ ꯏꯇꯥꯎ ꯅꯪ ꯅꯇꯣꯝꯇ ꯇꯥꯔꯦ ꯈꯟꯒꯅꯨꯀꯣ ꯑꯩ ꯀꯩꯁꯨ ꯊꯃꯣꯏ ꯄꯤꯛꯁꯟꯗꯦꯗ ꯊꯝꯃꯒꯦꯀꯣ ꯑꯩ ꯒꯥꯔꯤ ꯊꯧꯒꯦ ꯇꯧꯔꯦ ꯁ꯭ꯇꯦꯁꯟ ꯌꯧꯔꯒ ꯍꯥꯏꯔꯛꯑꯒꯦ ꯊꯝꯃꯣ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯏꯇꯥꯎꯕꯤ ꯉꯥꯏꯔꯝꯃꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ ꯌꯧꯁꯤꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯐꯣꯟ ꯊꯝꯈ꯭ꯔꯒ ꯀꯨꯃꯥꯔꯅ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯔ ꯑꯃꯅ ꯀꯟꯅ ꯊꯣꯝꯒꯠꯂꯛꯂꯝꯃꯤ ꯀꯨꯃꯥꯔ ꯃꯤꯍꯨꯜ ꯄꯥꯏꯔꯒ ꯂꯥꯎꯔꯝꯃꯤ ꯒꯥꯔꯤ ꯈꯨꯊꯧꯗꯣ ꯂꯨꯗꯦ ꯍꯥꯏꯗꯨꯅ ꯍꯩ ꯀꯔꯤ ꯒꯥꯔꯤ ꯈꯨꯊꯧꯅꯣ ꯒꯥꯔꯤꯗꯨꯁꯨ ꯁꯠ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯉꯛꯁꯝꯗ ꯊꯥꯡ ꯊꯝꯃꯛꯏ ꯕꯤꯀꯤꯅ ꯑꯩꯒꯤ ꯒꯥꯔꯤꯗ ꯊꯨꯅ ꯀꯥꯈꯠꯂꯣ ꯑꯗꯨ ꯅꯠꯇ꯭ꯔꯕ ꯅꯪ ꯃꯐꯝꯁꯤꯗ ꯁꯤꯕ ꯇꯥꯕꯅꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯦ ꯁꯦꯜ ꯄꯥꯏꯕ ꯅꯪꯅ ꯀꯔꯦꯝꯅꯔꯁꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯅ ꯅꯪꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯈꯨꯠꯂꯥꯏꯅꯤ ꯀꯨꯃꯥꯔ ꯄꯥꯈꯠꯄ ꯐꯥꯊꯩ ꯁꯣꯔ ꯃꯇꯠ ꯍꯣꯜꯂꯒ ꯑꯩ ꯀꯥꯈꯠꯀꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯒꯦ ꯏꯕꯨꯡꯉꯣ ꯑꯩ ꯇꯞꯅ ꯀꯥꯈꯠꯀꯦ ꯍꯥꯏꯔꯒ ꯀꯨꯃꯥꯔ ꯃꯥꯒꯤ ꯀꯥꯔꯗ ꯀꯥꯈꯠꯂꯝꯗꯦ ꯕꯤꯀꯤꯅ ꯊꯧꯔꯛꯄ ꯀꯥꯔꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯛꯂꯝꯃꯤ ꯕꯤꯀꯤꯅ ꯀꯨꯃꯥꯔꯒꯤ ꯃꯈꯨꯠ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯃꯥꯁꯨ ꯀꯥꯈꯠꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯌꯥꯏꯃ ꯊꯕꯛ ꯄꯥꯡꯊꯣꯛꯂꯝꯂꯅꯤ ꯈꯪꯕꯒꯤ ꯃꯃꯣꯟ ꯅꯣꯛꯏ ꯃꯤꯁꯇꯔ ꯀꯨꯃꯥꯔ
ꯅꯪꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯕ ꯉꯝꯃꯒꯗ꯭ꯔꯣ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯪꯁꯨ ꯅꯪꯒꯤ ꯏꯃꯨꯡ ꯅꯨꯡꯁꯤꯕꯅ ꯁꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯛꯀꯅꯤ ꯈꯟꯕꯅ ꯑꯩꯅ ꯄꯣꯃꯤꯠ ꯌꯥꯜꯂꯒ ꯊꯝꯈꯤꯕ ꯀꯨꯏꯔꯦ꯫ ꯅꯪꯒꯤ ꯅꯔꯜ ꯃꯌꯥꯝꯗꯨꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯛꯂꯤ꯫ ꯃꯈꯥ ꯇꯥꯕꯁꯨ ꯅꯪꯒꯤ ꯅꯔꯜ ꯆꯥꯕ ꯐꯪꯗ꯭ꯔꯁꯨ ꯑꯩ ꯃꯦꯟꯇꯦꯜꯂꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯅꯕ ꯍꯥꯟꯅꯅ ꯌꯥꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯕꯤꯀꯤꯅ ꯅꯪꯕꯨ ꯐꯪꯈ꯭ꯔꯕꯗꯤ ꯅꯪ ꯍꯤꯡꯒꯅꯤ ꯊꯥꯖꯔꯨꯅꯨ꯫ ꯅꯪꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯀꯩꯝꯇ ꯐꯪꯗ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯃꯥꯡꯈ꯭ꯔꯣꯅꯦꯀꯣ꯫ ꯅꯪꯅ ꯁꯤꯈ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯁꯤꯜꯂꯒ ꯑꯩꯁꯨ ꯀꯣꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯧꯕꯅꯤ꯫ ꯌꯥꯏꯃꯅ ꯃꯀꯣꯛ ꯈꯔ ꯂꯤꯡꯕ ꯍꯦꯟꯕꯅ ꯀꯨꯃꯥꯔ ꯈꯔ ꯍꯣꯡꯂꯛꯄꯁꯤꯗ ꯕꯤꯀꯤꯁꯤ ꯃꯥꯅ ꯍꯥꯟꯅ ꯆꯠꯇꯨꯅ ꯎꯅꯔꯨꯕꯅꯤ꯫ ꯑꯔꯥꯟꯕ ꯁꯥꯖꯤꯟꯕ ꯄꯥꯎꯗꯝ ꯀꯌꯥ ꯇꯝꯁꯤꯜꯂꯒ ꯌꯦꯛꯅꯕ ꯑꯣꯏꯅꯕ ꯃꯔꯤꯁꯨ ꯁꯨꯈꯠꯈꯤꯕꯅꯤ꯫ ꯀꯔꯝꯕ ꯑꯔꯥꯟꯕ ꯄꯥꯎꯅ ꯕꯤꯀꯤꯅ ꯀꯨꯃꯥꯔꯕꯨ ꯌꯦꯛꯄꯅꯣ? ꯃꯔꯝ ꯂꯩ, ꯁꯤꯒꯤꯁꯨ ꯃꯔꯝ ꯑꯃ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯀꯤꯁꯣꯔꯅ ꯖꯣꯔꯖ ꯍꯣꯏꯗ ꯂꯥꯛꯄꯗꯣ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯏ, ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯖꯣꯔꯖꯄꯨ ꯀꯧꯔꯒ ꯃꯥꯕꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯃꯤ, ꯉꯥꯏꯉꯝꯗꯦ ꯃꯁꯥꯗꯣ꯫ ꯅꯣꯏꯕꯨ ꯑꯝꯇ ꯊꯣꯔꯛꯎꯅꯦ, ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯀꯧꯕꯁꯤꯕꯣ? ꯑꯥꯆꯔꯥ ꯑꯃꯗꯤ ꯖꯣꯔꯖ ꯏꯪꯈꯣꯜꯂꯣꯝꯗ ꯃꯅꯤꯡꯗ ꯂꯩꯈꯤꯕꯅ ꯇꯥꯔꯝꯗꯦ꯫ ꯇꯥꯝꯅꯥ ꯇꯥꯔ ꯃꯥꯜꯂꯦ꯫ ꯃꯥꯃꯥ ꯂꯥꯛꯏꯔꯣ? ꯍꯣꯏ, ꯖꯣꯔꯖꯇꯤ ꯀꯗꯥꯏꯗ ꯂꯩꯈꯤ? ꯃꯅꯤꯡꯗ ꯏꯃꯥꯒꯤ ꯏꯪꯈꯣꯜ ꯁꯦꯡꯗꯣꯛꯑꯝꯅꯤꯌꯦ, ꯑꯩ ꯀꯧꯔꯛꯀꯦ ꯍꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯥꯄꯤ ꯁꯦꯡꯂꯤꯕ ꯖꯣꯔꯖꯇ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯥꯕ꯭ꯔꯣ? ꯃꯥꯃꯥ ꯂꯥꯛꯏꯌꯦ, ꯅꯪ ꯎꯅꯒꯦ ꯍꯥꯏꯌꯦ, ꯈꯔꯁꯨ ꯐꯤꯡꯍꯧꯋꯦ, ꯑꯝꯇ ꯂꯥꯛꯄꯤꯌꯣ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯡꯗꯣ ꯈꯔ ꯃꯣꯠꯄꯅꯤꯅ ꯆꯨꯔꯤ ꯇꯥꯕꯤꯗ ꯌꯥꯟꯊꯔꯒ ꯐꯝꯃꯤ꯫ ꯃꯥꯃꯣ ꯀꯩ ꯂꯩꯔꯒꯦ? ꯍꯥꯏ, ꯃꯣꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯅꯐꯤ ꯌꯣꯡꯉꯛꯎ, ꯊꯕꯛ ꯆꯠꯇꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯖꯣꯔꯖꯁꯨ ꯀꯤꯁꯣꯔꯅ ꯐꯤꯡꯕꯗꯨꯗ ꯀꯩ ꯂꯩꯔꯒꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯉꯔꯥꯡꯗꯒꯤ ꯀꯨꯃꯥꯔ ꯃꯥꯡꯈꯤꯗꯅ ꯇꯧꯅꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯤꯡꯅꯕ ꯌꯥꯕ ꯃꯐꯝ ꯈꯔ ꯆꯠꯅꯕ ꯇꯧꯔꯤ꯫ ꯃꯤꯔꯣꯜ ꯂꯩꯕ ꯅꯠꯇꯦ, ꯍꯧꯒꯠꯂꯨ, ꯅꯥꯐꯤ ꯌꯣꯡꯉꯨ꯫ ꯄꯥꯎꯗꯨꯗ ꯈꯔ ꯐꯤꯡꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯦꯜꯂꯨꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯅ ꯍꯥꯝꯈ꯭ꯔꯦ꯫ ꯀꯨꯏꯍꯧꯗꯦ ꯃꯐꯤ ꯃꯔꯣꯜ ꯁꯠ ꯍꯣꯡꯂꯒ ꯊꯣꯔꯛꯂꯦ꯫ ꯅꯨꯄꯤꯒ ꯇꯥꯍꯜꯂꯝꯗ꯭ꯔꯦ꯫ ꯀꯤꯁꯣꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯅ ꯆꯥ ꯄꯨꯔꯒ ꯊꯣꯔꯛꯄꯗ ꯀꯅꯥꯝ ꯂꯩꯔꯝꯗꯕꯗꯨꯗ ꯀꯔꯤ ꯃꯇꯧꯅꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯜꯂꯛꯏ꯫ ꯏꯃꯨꯡꯗꯒꯤ ꯐꯣꯟ ꯈꯤꯡꯉꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯆꯥꯗꯣ ꯑꯃꯨꯛ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯊꯜꯂꯝꯂꯒ ꯃꯥꯒꯤ ꯐꯣꯟ ꯈꯤꯡꯂꯤꯗꯣ ꯌꯦꯡꯂꯨꯕꯗ ꯖꯣꯔꯖꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ, ꯃꯥꯝꯃꯒ ꯆꯠꯂꯤꯔꯣ? ꯀꯥꯏꯗꯅꯣꯕ? ꯑꯩꯗꯤ ꯋꯥ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯔꯝꯃꯤ꯫ ꯄꯥꯕꯨꯡꯆꯥ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦꯅ ꯃꯥꯒꯤ ꯐꯣꯟ ꯂꯣꯀꯦꯁꯟꯗꯨꯗ ꯄꯨꯂꯤꯁꯀ ꯌꯥꯎꯔꯒ ꯊꯤꯕ ꯆꯠꯇꯣꯏꯅꯤ꯫ ꯅꯪ ꯐꯖꯅ ꯄꯥꯈꯠꯇꯅ ꯂꯩꯔꯝꯃꯨꯀꯣ, ꯍꯥꯏꯔꯝꯗꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏꯔꯛꯏꯅꯤ꯫ ꯄꯥꯕꯨꯡꯆꯥ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯗ ꯄꯥꯈꯠꯇꯕꯗꯤ ꯀꯔꯝ ꯉꯝꯒꯅꯤ? ꯍꯨꯃꯥꯡ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯀꯃꯥꯏꯅ ꯃꯥꯡꯈ꯭ꯔꯤꯅꯣ? ꯀꯃꯥꯏ ꯇꯧꯈ꯭ꯔꯤꯅꯣꯕ? ꯄꯨꯂꯤꯁꯅ ꯀꯔꯤ ꯍꯥꯏꯒꯦ? ꯐꯪꯒꯅꯤ ꯍꯥꯏꯕ꯭ꯔꯕ? ꯌꯨꯝꯗꯒꯤꯅ ꯀꯃꯥꯏ ꯊꯣꯛꯀꯦ ꯍꯥꯏꯒꯦ? ꯖꯣꯔꯖꯅ ꯇꯞꯊꯔꯛꯏ꯫ ꯇꯥꯝꯅꯥ, ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯐꯤꯡꯒꯟꯕ ꯄꯥꯈꯠꯀꯟꯕꯗꯣ ꯇꯧꯅꯨꯕ꯫ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯅꯕ ꯍꯣꯠꯅꯩꯁꯤꯅꯤ꯫ ꯄꯥꯎꯁꯦ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯃꯥꯏ ꯄꯥꯈꯠꯇꯣ ꯑꯣꯏꯔꯗꯤ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯛꯑꯔꯣꯏ꯫ ꯀꯗꯥꯏ ꯆꯠꯂꯤꯅꯣ, ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯅꯕꯅꯤ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯁꯦ꯫ ꯇꯥꯝꯅꯥ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯣꯔꯦꯟ ꯌꯧꯔꯒ ꯍꯥꯏꯔꯛꯑꯣ, ꯑꯩ ꯄꯥꯈꯠꯂꯣꯏꯌꯦ꯫ ꯄꯥꯎ ꯐꯪꯕꯒ ꯍꯥꯏꯔꯛꯎꯀꯣ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯅꯪ ꯆꯠꯂꯁꯨ ꯑꯩ ꯆꯠꯂꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯑꯩ ꯑꯗꯨꯝ ꯄꯥꯎ ꯍꯥꯏꯔꯛꯀꯦ, ꯊꯝꯃꯒꯦꯀꯣ꯫ ꯏꯃꯥꯗꯣ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯣ꯫ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯍꯣꯏ ꯍꯩꯖꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯍꯨꯜꯗꯣ ꯅꯦꯝꯗꯦ, ꯍꯦꯟꯅ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯦ꯫ ꯀꯔꯤ ꯐꯠꯇꯕꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯅꯁꯨ ꯀꯤ꯫ ꯑꯣꯐꯤꯁꯇꯒ ꯀꯨꯃꯥꯔ ꯍꯪꯕ ꯂꯥꯛꯂꯝꯕ ꯃꯌꯥꯝꯗꯨꯒ ꯃꯁꯥꯗꯣ ꯂꯩꯇꯥꯗꯦ꯫ ꯁꯣꯝꯗꯅ ꯀꯦꯁ ꯈꯔ ꯂꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯗꯦꯟꯃꯥꯔꯛꯀ ꯃꯌꯥꯝꯕꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯨꯗꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯗꯦꯟꯃꯥꯔꯛꯇ ꯍꯥꯟꯅ ꯋꯥ ꯍꯪꯕ ꯍꯧꯔꯛꯂꯦ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯃꯥꯟꯅꯔꯒ ꯂꯣꯠꯄ ꯅꯠꯇ꯭ꯔꯣ? ꯈꯨꯝꯃꯨ ꯌꯥꯝ ꯊꯨꯅ, ꯅꯠꯇ꯭ꯔꯗꯤ ꯊꯥꯖꯤꯜꯂꯛꯀꯗꯣꯏꯕ꯫ ꯗꯦꯟꯃꯥꯔꯛꯅ ꯃꯇꯝ ꯈꯔ ꯄꯨꯜꯂꯝꯃꯤ ꯍꯥꯏꯗꯅ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯇꯥꯏꯁꯤꯟꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯔꯥꯜ ꯂꯩꯗꯅ ꯃꯔꯥꯜꯒ ꯀꯣꯏꯅꯅ ꯐꯥꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯨꯂꯤꯁꯇꯨ ꯙꯞ ꯇꯧꯔꯛꯏ꯫ ꯍꯥꯏ, ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ, ꯊꯨꯅ ꯍꯥꯏꯌꯨ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ꯫ ꯁꯥꯔ, ꯈꯪꯗꯦꯕꯨ ꯈꯪꯗꯦ ꯍꯥꯏꯕꯅꯤ꯫ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯄꯥꯎꯈꯨꯝꯁꯨ ꯐꯪꯉꯣꯏ꯫ ꯀꯔꯤ ꯅꯆꯤꯟ ꯊꯤꯕ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯈꯔꯁꯨ ꯐꯨꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯐꯪꯗꯦ꯫ ꯂꯤꯈꯨꯟ ꯃꯆꯥ ꯑꯃꯐꯥꯎ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯀꯨꯃꯥꯔ ꯊꯤꯅꯕꯒꯤ ꯃꯩ ꯏꯁꯤꯡ ꯆꯪꯅꯗꯦ꯫ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯤ, ꯑꯃꯗ ꯑꯃꯨꯛ ꯄꯥꯎ ꯂꯧꯕ ꯌꯥꯅꯕ ꯍꯣꯠꯅꯩ꯫ ꯆꯤꯡꯅꯩ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯃꯐꯝ ꯀꯌꯥꯅꯤ, ꯐꯪꯕ ꯀꯧꯕꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯒꯤ ꯍꯞꯇꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫
ꯀꯨꯃꯥꯔ ꯊꯤꯕ ꯈꯪꯂꯛꯇꯕ ꯃꯌꯥꯝꯗꯨ ꯃꯊꯥꯅ ꯉꯥꯎꯔꯦ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯠꯇ ꯂꯩꯇꯥꯗ꯭ꯔꯕꯅꯤ ꯁꯅꯥꯌꯥꯏꯗꯤ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗ꯭ꯔꯦ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ ꯇꯤꯂꯣ ꯇꯥꯝꯅ ꯃꯌꯥꯝ ꯆꯪꯂꯒ ꯁꯅꯥꯌꯥꯏꯕꯨ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯞꯇꯥ ꯑꯃ ꯁꯨꯔꯛꯂꯕꯅꯤꯅ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯨ ꯃꯣꯏꯁꯨ ꯊꯥꯖꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯇꯤꯂꯣꯅ ꯁꯅꯥꯌꯥꯏ ꯅꯪꯕꯨ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯑꯁꯨꯛ ꯀꯟꯅ ꯊꯤꯔꯤꯕꯁꯤꯗ ꯀꯔꯤꯒꯤ ꯐꯪꯉꯣꯏꯗꯧꯔꯤꯅꯣ ꯃꯤ ꯁꯅꯥꯌꯥꯏꯅ ꯑꯩ ꯈꯪꯉꯤ ꯃꯍꯥꯛ ꯇꯥꯏꯕꯪꯁꯤꯗꯒꯤ ꯁꯣꯏꯗꯅ ꯂꯥꯞꯅ ꯆꯠꯂꯝꯃꯅꯤ ꯃꯥ ꯍꯤꯡꯂꯝꯃꯔꯣꯏ ꯏꯅꯝꯃ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯇꯥꯝꯅꯥꯅ ꯏꯃꯥꯁꯤ ꯍꯩꯍꯩꯗꯦꯕ ꯑꯗꯨꯃꯥꯏ ꯈꯜꯂꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯂꯥꯏꯅꯤꯡꯁꯦ ꯄꯥꯕꯨꯡꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯕ ꯍꯥꯏꯗꯅ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯕꯦꯝꯃ ꯅꯪ ꯄꯥꯕꯨꯡꯆꯥ ꯐꯪꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯗꯅ ꯂꯩꯕꯁꯤꯗꯤ ꯑꯩ ꯀꯔꯝꯅ ꯄꯣꯊꯥꯒꯅꯤ ꯁꯅꯥꯌꯥꯏ ꯑꯣꯟꯊꯣꯛꯏꯗ ꯅꯪꯁꯤꯕꯣ ꯑꯃꯨꯛ ꯁꯣꯟꯖꯤꯟꯗꯅ ꯃꯊꯥ ꯁꯥꯗꯅ ꯎꯪꯉꯤꯅꯦ ꯍꯥꯏꯗꯅ ꯂꯩꯔꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯅꯪ ꯁꯦꯟꯅꯕꯗ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗ꯭ꯔꯦ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯛꯂꯕꯅꯤ ꯆꯥꯕ ꯊꯛꯄ ꯌꯥꯅꯗ꯭ꯔꯤꯕ ꯅꯣꯏꯕꯨ ꯅꯁꯥ ꯅꯁꯥꯅ ꯅꯁꯥꯁꯤꯡꯗꯣ ꯁꯣꯛꯇꯅꯕ ꯍꯣꯠꯅꯔꯣꯅꯦ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯀꯤꯁꯣꯔ ꯍꯣꯏꯅꯁꯨ ꯀꯟꯅ ꯊꯤꯗꯅ ꯇꯧꯔꯤꯁꯤꯅꯤ ꯏꯅꯝꯃ ꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯛꯂꯕꯗꯤ ꯐꯒꯗꯧꯕꯅꯤ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯅꯦꯝꯊꯒꯅꯤ ꯐꯪꯒꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯐꯪꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯁꯤꯅꯗꯤ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯃꯥꯒꯤ ꯄꯥꯎ ꯑꯃ ꯈꯪꯗꯅ ꯑꯩ ꯀꯃꯥꯏꯅ ꯄꯣꯊꯥꯕ ꯌꯥꯒꯅꯤ ꯇꯤꯂꯣꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯆꯨꯝꯃꯤ ꯃꯥ ꯈꯛꯀꯤ ꯈꯟꯒꯅꯣ ꯅꯁꯥ ꯅꯁꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯅꯣꯏꯕꯣ ꯇꯥꯝꯅꯥꯁꯨ ꯉꯝꯅꯕ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯏꯃꯥꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯄꯣꯛꯂꯝꯂꯁꯨ ꯏꯃꯥꯁꯤꯅ ꯑꯩꯕꯨ ꯌꯣꯛꯂꯛꯄꯅꯤ ꯏꯃꯥꯁꯤꯅ ꯁꯨꯃꯥꯏ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅꯤ ꯄꯥꯕꯨꯡꯆꯥꯒꯤꯁꯨ ꯈꯜꯂꯣ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯀꯞꯄꯒ ꯁꯨꯝ ꯏꯃꯥꯁꯤꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯃꯈꯣꯜ ꯅꯤꯛꯇꯨꯅ ꯊꯦꯝꯂꯛꯄꯅꯤ ꯁꯅꯥꯌꯥꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯀꯅꯥꯅ ꯄꯨꯔꯝꯒꯗꯕꯅꯣ ꯃꯍꯥꯛ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯋꯥꯅ ꯂꯣꯠꯆꯕ ꯑꯔꯣꯟꯕꯗꯣ ꯃꯥꯅ ꯐꯣꯡꯍꯟꯕꯗ ꯃꯄꯨꯔꯣꯏꯕꯅ ꯋꯥꯔꯧꯈꯤꯗ꯭ꯔꯥ ꯈꯟꯅ ꯋꯥꯖꯕꯅꯤ ꯍꯥꯏꯗꯣꯛꯇꯕꯅꯤ ꯑꯩ ꯀꯩꯁꯨ ꯈꯜꯂꯔꯣꯏꯒꯦ ꯂꯥꯏꯕꯛꯇ ꯁꯤꯅ ꯊꯣꯛꯂꯒꯦ ꯅꯪꯁꯨ ꯃꯊꯥꯁꯤꯗ ꯌꯥꯎꯔꯦꯗꯣ ꯏꯕꯨꯡꯉꯣ ꯖꯣꯔꯖꯁꯨ ꯃꯥꯟꯅꯩ ꯃꯃꯩ ꯃꯀꯣꯛ ꯈꯪꯗ꯭ꯔꯦ ꯑꯩ ꯈꯜꯂꯔꯣꯏ ꯅꯣꯏ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯀꯞꯁꯨ ꯀꯞꯄꯔꯣꯏ ꯅꯪꯁꯨ ꯀꯞꯄ ꯇꯣꯛꯑꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯄꯥꯎ ꯈꯪꯗꯕꯁꯤꯗꯅꯦ ꯑꯩꯅ ꯁꯨꯝ ꯂꯩꯇꯥꯗꯕꯅꯤ ꯃꯥꯒꯤ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤ ꯐꯥꯎ ꯏꯃꯥꯁꯤ ꯀꯞꯄꯔꯣꯏ ꯀꯞꯄꯁꯨ ꯐꯠꯇꯦꯀꯣ ꯀꯞꯄꯔꯣꯏ ꯃꯈꯣꯏ ꯍꯨꯝ ꯁꯅꯥꯌꯥꯏꯒꯤ ꯐꯃꯨꯡꯗꯨꯗ ꯄꯨꯂꯞ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯖꯣꯟꯁꯨ ꯊꯣꯡꯖꯤꯜꯂꯒꯦ ꯇꯥꯕ꯭ꯔꯥ ꯍꯟꯅꯕ ꯇꯧꯔꯁꯤꯔꯣ ꯍꯜꯂꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯧꯒꯠꯂꯛꯂꯦ ꯈꯔ ꯆꯥꯗ ꯊꯛꯇꯕꯒ ꯐꯝꯖꯤꯜꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯂꯦ ꯃꯁꯥꯗꯨ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯥꯏꯊꯔꯛꯂꯝꯃꯤ ꯃꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯇꯤꯂꯣꯅ ꯕꯦꯝꯃ ꯖꯣꯁꯁꯨ ꯊꯣꯡꯖꯤꯜꯗ ꯂꯦꯞꯄꯝꯕꯗꯣ ꯄꯥꯏꯁꯤꯜꯂꯛꯏ ꯇꯤꯂꯣꯁꯨ ꯆꯦꯟꯁꯤꯜꯂꯒ ꯇꯥꯝꯅꯥꯕꯨ ꯉꯥꯛꯈꯠꯄꯤꯔꯛꯏ ꯁꯅꯥꯌꯥꯏ ꯐꯨ ꯍꯧꯒꯠꯂꯛꯏ ꯅꯨꯄꯥꯁꯤꯒꯤ ꯇꯝꯄꯥꯛꯇ ꯃꯀꯣꯛ ꯃꯣꯟꯈꯥꯡꯅꯍꯜꯂꯒ ꯋꯥꯈꯜ ꯂꯥꯛꯅꯕ ꯀꯟꯅ ꯍꯧꯗꯣꯛꯏ ꯇꯥꯕ꯭ꯔꯥ ꯇꯥꯝꯅꯥ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯣ ꯁꯅꯥꯌꯥꯏꯅ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯃꯀꯣꯛꯇ ꯈꯔ ꯊꯥꯕꯤꯔꯛꯂꯤ ꯇꯥꯝꯅꯥ ꯋꯥꯈꯜ ꯈꯤꯇꯪ ꯂꯥꯛꯏ ꯄꯥꯈꯠꯅꯔꯤꯁꯤꯡꯗꯨ ꯎꯔꯛꯄꯗ ꯀꯣꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ ꯖꯣꯁꯅ ꯁꯝꯕꯤꯔꯒ ꯉꯥꯛꯇꯪ ꯍꯤꯞꯀꯦꯔꯣ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯌꯨ ꯍꯥꯏꯗꯣ ꯅꯪꯗꯤ ꯂꯧꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯆꯠꯄꯒ ꯂꯥꯏꯔꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯣꯀꯣ ꯌꯥꯔꯅꯤꯌꯦ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯇꯤꯂꯣꯅ ꯌꯥꯒꯗ꯭ꯔꯣ ꯉꯥꯛꯇꯪ ꯄꯣꯊꯥꯈꯣꯗ ꯅꯦ ꯌꯥꯔꯅꯤꯗ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯒꯦ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯐꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯄꯗꯨꯗ ꯀꯣꯛ ꯉꯥꯎꯕꯅꯤ ꯖꯣꯔꯖ ꯃꯊꯥ ꯁꯥꯖꯩ ꯅꯦ ꯊꯣꯛꯈꯤꯒꯦ ꯑꯁꯨꯝꯅ ꯄꯨꯊꯣꯔꯛꯂꯦ ꯒꯥꯔꯤꯗ ꯀꯥꯈꯠꯍꯜꯂꯒ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯧꯗꯣꯔꯛꯂꯦ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯒꯥꯔꯤ ꯇꯞꯅ ꯊꯧꯁꯤꯀꯣ ꯀꯣꯛꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯗꯣꯛꯇꯔꯗ ꯆꯠꯁꯦ ꯍꯟꯗꯛꯁꯤ ꯃꯊꯥ ꯁꯥꯔꯤꯅꯤ ꯍꯥꯏꯗꯅ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯋꯥꯠꯂꯦꯅ ꯏꯃꯥꯁꯤꯒ ꯅꯪꯒ ꯉꯥꯡꯅꯕꯗ ꯍꯦꯟꯅ ꯋꯥꯔꯛꯏ ꯕꯤꯄꯤꯁꯨ ꯍꯥꯏꯒꯠꯇꯅ ꯂꯣ ꯑꯣꯏꯔꯝꯃꯅꯤ ꯏꯃꯥꯁꯤꯅ ꯃꯊꯥ ꯁꯨꯝ ꯁꯥꯔ ꯂꯩꯔꯒ ꯀꯥꯏꯗ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯣꯏꯅꯣ
Imasi khanganu haiba nattini mi amagi warinina sumna sagi su khande imasi su adu mangai mangkiba pabung sagibo matha saki gadra noi mayam gi wagadra topom khangdre nupai khoidi nangsu yang waramgani aina kitang haksang son bagi wabani manungda wabati nangne helamgani khangdira amombu isai tomda khanjilubada aikhoi imungna noi imungse adum chena laga wahallaga leire nangine aigi migi haiduna khaidokpo haiduna aibu waro halakano nangi imungdi aigi imung natabra khangde hekta khanjilakano yade nangna wabisi uragana hena khanjile awabu khuding saruk yaminasi nang ayamatani haiduna bu ita inaw harini hoiba chumme dubadi aduda sum amumuk sumai khalak pekta chaini ba wakhalni nangiduna asumna machin oiba clinic amada changak laga tamnagi masa yengthokhalami doctor gi cabinda punna famine chaba thakpadi changkhra naidabro doctor na hangakpani George na hoi doctor hanaksi kitang chaba tumba chang naidrama aduna nine bp su yam neme chaba thakpado chang naidradi ko kamai nungai doiba chaba thakpa chang nayo hoi doctor kaisu leiba nateda chaba thakpada khra isana cheksinjaro luhongba kayam kuire George na chahi fazadri test nung tawdabanina guli gi action di kan ba thararoige ko ngawraga chanaba tablet amadi ibige isada su soktaba okay pharmacy dai test kit ama leiraga yengthokpasu yai ko aina kupna hangjari bisi hauziki matamda hidaguli pakthada thaba yande aina hek thaziluraga amade fake laktoribani luhongbasu tha fadribanina test amatangi tawthokpiyo vitamin amaga ige aduga yam su chaba yana bohno asumni hidakuli khara leiraklaga pharmacy dagi leiduna yumlomda halakle sumang gari khamduna kumtharakpada archara su thoraklami halaklabra lao lao ima sunoi halakpa ngairami bani josna tamna bo khara sambiraga kumtharakle mamongna masa khara sonba ubada manemdasu khara pakhatche kaidore masa ngamuk trainer clinic tasu yoraba kari haira ba kamai tore ino chaba thakpa chang na yo haire ise chaba su petlido adagi amu matha mayam siga nayang su kangabani yamna phare phare potha haloro ima su sana ba khara sembira age ima yarani da ai ke su chaning di horen oina pulap ki chak thonga charase josna ima torbot kumba thiba fangadro phangni ima thirake ngogiro awaba marakta phagi dawrei hoi ma torboto charadi hapta amagi manungda nasu semaga mani hairakpa tamna phingna tumin laikhinaba manak nakna leiriba nupasida nang pabongna phone toro haibado amta toro chalo